AR Louthokpa Yaroi Haina, Churachandpur district rally Chatkhre. Pawasi, ngasinong til fongkiba, kanglay paki mayra pausi dagi Louthokpa. Churachandpur district ka atopa district singa lona ba mapam singdagi. Central Police Armed Force maruay na. Assam Rifles Louthokpa Yaroi Haina. Ngarang numidang Churachandpur district ki manungsan ba. Gothol, Khausangbung amade, kangbay gi area da. Candle light ki rally ama pangthokre. Rally adu Godon Area Defense Committee GADC na sindu na pangthokibane. Candle light visual in protest against the arbitrary attempt to remove Indian Army AR from hillside banner gi makada Chatkhre rally adu da. Miyam na AR protect and save our life. AR don't go back. The Mitai militants are the problem, not the AR Haiba na chingba placard kaya supai king. Karamba party ga mari Leinei Haiba CM na Sengdokkadabani. Pawasi ngasinong til fongkiba paujel pausi dagi Louthokpa. Sahi ama hena lana sina maram moiduna relief camp da lady ba tongan ba district ki miyoy sing na makoy gi mayumda hanbagi chapchaba matam khangan binaba. Haujik sathari ba assembly asida warep lawbi yo haina Chatkhre warep adubo. Chief Minister N Biren na political party sing ni insin ba mass rally ni haina. Assembly gi house ta thamkiba du yaning de. Karamba political party no Haibado, Assembly ki House the Chief Minister na Sengdokkpa Haina, Akampat relief camp da laiba inmate Thoiba Ningthokja na Phongdokkre. Wapamasi Manipur Press Club ta paumi singa unaba mada Thoiba na Phongdokladu na hai. Miyam gi oiba khongsat ama chatuna Assembly da warep lawbi haiba khongjang aduga mari leinan na MLA ke Ranjit na thamkiba wahang amagi paukhumda Chief Minister na thamkiba wapamadu relief camp da laiba miyambu karisu khandaba thawong ne. Rally ama chana bohona vada tiar gas amade nongmai kapuna khiakhang thogan badana tanna miyoi taraga humdoi rom asokapan nangkhiba amade pikli bangang yauna anaba miyoi kaya lairiba relief ke manungda tiar gas kaya kapsin bai base polisingi ka hianba thawong ne khongsat adubu aran ba wahan thok handuna MLA minister gi yumda inmate singa sina laina ba khongsat ni amade political party CSO singna insin bani hai ki bo apamadu relief camp da laiba miyam na pen day. Chief Minister na political party sing na insin bani haiba khanglavani na karamba political party ga relief camp da laiba inmate singa kari mari laina bano haiba dusu miyam da Sengdokkpa hai king.